ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯅꯨꯕꯤ ꯇꯝꯄꯥꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯜꯂꯕ ꯌꯨꯝ ꯃꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯛꯇꯨꯅ ꯍꯤꯡꯂꯛꯂꯤ꯫ ꯀꯜꯂꯕ ꯃꯥꯂꯦꯝꯒꯤ ꯂꯥꯟꯐꯝ ꯀꯌꯥꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯃꯄꯨꯟꯁꯤꯗꯨ ꯋꯥꯅ ꯍꯤꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯄꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯣꯡꯕ ꯅꯥꯏꯕ ꯈꯣꯡꯆꯠꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡꯁꯨ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯀꯥꯎꯕ ꯉꯝꯍꯟꯗꯦ꯫ ꯃꯗꯨꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯝꯄꯥꯛ ꯃꯗꯣꯝ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯖꯕꯅꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯡꯗ ꯃꯩꯆꯝ ꯑꯃꯃꯝꯗꯤ ꯊꯥꯜꯂꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯩꯉꯥꯜ ꯑꯃꯠꯇꯗꯤ ꯂꯤꯊꯣꯔꯛꯇꯦ꯫ ꯇꯝꯄꯥꯛ ꯈꯨꯏꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯃꯝꯕ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯋꯥꯟꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯥ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯙꯥꯔꯤ ꯑꯗꯨꯗ ꯐꯝ ꯁꯨꯝ ꯆꯥꯔꯕ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯃꯝꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝꯗꯨ ꯊꯋꯥꯟ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯊꯋꯥꯟ ꯊꯥꯁꯤ ꯑꯁꯤ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯇꯝꯄꯥꯛ ꯃꯆꯥꯅꯨꯄꯥꯕꯨ ꯐꯃꯨꯡꯗ ꯁꯨꯝꯂꯨꯔꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯝꯗ꯭ꯔꯤꯕ ꯃꯇꯝꯗ ꯑꯁꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯂꯦꯁꯦ꯫ ꯀꯔꯤ ꯊꯧꯗꯣꯛ ꯄꯨꯊꯣꯛꯄ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯌꯨꯝꯁꯤꯗ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯑꯩꯕꯨ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯃ ꯈꯔ ꯊꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯖꯔꯝꯕ ꯃꯊꯃꯣꯏ ꯑꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕ ꯐꯪꯖꯕ ꯑꯗꯨꯗ ꯄꯨꯡꯐ ꯐꯕꯒꯨꯝ ꯇꯧꯔꯔꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯝꯄꯥꯛ, ꯏꯃꯨꯡ ꯐꯥꯎꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯪꯂꯨꯈꯤꯁꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯐꯤꯡꯕ ꯇꯍꯥ-ꯇꯍꯥꯕ ꯑꯃ ꯑꯣꯏꯅ ꯇꯝꯄꯥꯛꯅ ꯎꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯁꯛꯇꯝꯀꯌꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯤ꯫ ꯇꯝꯄꯥꯛ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯉꯤ꯫ ꯏꯃꯨꯡꯗꯅꯤ꯫ ꯃꯪꯂꯦꯝꯅ ꯍꯥꯏ, ꯏꯆꯥꯗꯤ, ꯏꯆꯥ ꯊꯣꯏꯕꯗꯤ, ꯃꯥꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ? ꯇꯝꯄꯥꯛꯅ ꯈꯨꯝꯖꯩ, ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯉꯥꯏꯕ ꯋꯥꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯧꯗꯣꯛꯎꯔꯥ? ꯍꯧꯗꯣꯛꯂꯨꯔꯒꯅꯣ, ꯇꯨꯝꯖꯔꯁꯅꯤ꯫ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡꯗ ꯇꯝꯄꯥꯛꯁꯨ ꯏꯟꯅꯔꯤ꯫ ꯍꯛꯆꯥꯡꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯊꯋꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯏꯟꯅꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯈꯪꯅꯤꯡꯉꯥꯏ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯗꯨꯅ ꯍꯪꯕ ꯉꯝꯖꯗꯦ꯫ ꯃꯪꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯒꯦꯅꯦ? ꯇꯝꯄꯥꯛꯅ ꯁꯃꯨꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯧꯊꯗꯨꯅ ꯊꯥꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯥꯎꯔꯕ꯭ꯔꯣ? ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯗ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯕꯗꯣ ꯑꯌꯨꯛꯇ ꯊꯣꯡꯕꯗꯤ ꯐꯔꯛ ꯇꯥꯈ꯭ꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯊꯣꯡꯂꯕ? ꯍꯣꯏꯅꯦ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯦꯗ꯫ ꯀꯗꯥꯏ, ꯈꯔ ꯆꯥꯈ꯭ꯔꯒꯦ꯫ ꯁꯤꯗ ꯂꯩꯔꯦ, ꯏꯁꯤꯡ ꯈꯨꯖꯥꯏꯅ ꯁꯣꯝꯗ ꯂꯩꯔꯦ꯫ ꯃꯪꯂꯦꯝ ꯆꯥꯛ ꯑꯗꯨꯕꯨ ꯇꯟꯖꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯊꯨꯔꯕ ꯃꯇꯧ ꯑꯃꯒꯨꯝꯃꯤ꯫ ꯇꯝꯄꯥꯛꯅ ꯃꯈꯣꯜ ꯈꯔ ꯇꯞꯅ ꯍꯪꯉꯤ, ꯈꯔ ꯆꯥꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈꯤꯒꯗꯕ ꯋꯥꯠꯄꯤꯔꯤꯕꯒꯦ? ꯃꯪꯂꯦꯝꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯅꯥꯅ ꯈꯪꯕꯅꯣ? ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯐꯠ ꯐꯠ ꯍꯨꯛꯇꯨꯅ ꯆꯥꯔꯤ꯫ ꯇꯝꯄꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯤꯉꯩ ꯃꯊꯛꯇ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫
Makha tana hangge hairabasu mapuroibana chak chariba aduda yetpa oina thoklagani khantuna hangludri. Chingna na tumina laikri. Mamit aduna mapuroibabudi munna yengjari. Manglemna chak adu charubadagi mamai phatnon khalaktuna mahaki nupida yenglakpa matamda magi nupina mamit anidu kuptaba makai mangonda yengduna lairibadu urami. Mahakna hangi. Tampak, kaidore? Nangbu kaidorabagi? Tampak na mangaknomduna khummi. Karisu tawdi. Manglem chariba chakto mapungdi phadri. Thiramliba chak saruk adudagi tangkhai mukti chari. Lemhauribadu makha tana chadri. Ising khuzai adudagi ising haithaduna pukham aduda adumak makhut hamjilli. Matawaduda tampak na hangi. Kaidawbire? Chak asiloina chabidribade. Kadai phadidi. Sida lairi. Masida daithokpiyo. Manglem na makhut adu daithoi. Tampak na mapuroibana charambadu loishilli. Madubu loishinduna nakal amada inthokduna thammi. Mapuroibabu yengduna amuk hanglei. Chaksu phajana chade nate. Haujikpo kadaida muk chatpigadawribano. Manglem na makhut na pairiba phadi adubu magi nupida amuk piduna khummi. Ngasai ayuktagi ay charai helaklibani. Chakse laman khibana charam chadatnari. Sak chaba yadre. Asi hairaga makhoi ka adomda amuk chatki. Tampaksu mapuroibagi matungda adomak inari. Manglem lairiba phamung aduda phamthai. Tampaksu mai onchinduna phamthai. Mapuroibabu yengduna amuk hangi. Kaidawba yaurabagi? Nangi siguma matawase. Mamang thakta aina amukta ukhidri. Aigi thamoise jingnabana yadre. Kari tawba yaurabagi? Taibang panbasida khwaidagi phattabase lan haibasina oiramle. Ngasidi masigi chaithengna leibak ase uphul taba soiroidori. Karigi lanno kanagi lan si mayek singna engonda phajana haibiu. Matam ase thengbadi thenglese. Tampak ai kari haidongno khangtre. Ikhong asinadi yum masidagi nangi nanaktagi piklibe ijasigi manaktagi thangdoktuna mafam kaida chatningdri. Adubu migi makhada punchi ase hinglubana chatningda chatpatari. Ai upai karisu leitre. Tampak mapuroibana hairiba wafam sing adu kak ngaunari. Kari haininglibana haibado mayek singna khangba ngamjadi. Amuksu hangi. Adubu kaidawrage haiba. Mayek singnadi amta haidi. Karigumba aina yummashida amuk halakkidaba thoklabadi nangni ichasibu mapung phana chawnabu yuklauko. Aigi tampak nungsibi ai leitre haiduna namang ani suge khak khalakkanu. Aigi ichabu lamja macha ohelakkanu. Nangna ningthina nawyuk nawkolauko. Tampak jingnaba wahang singna masa pumnamak thumatkri. Koktagi ton phawba tu chungba haibadu oikri. Mapuroibada munna yengliba misna ani aduda pirang laija ihaurakli. Ihaurakliba pirang aduna sinthabadi ngamda thamba leirik marak aduda nonglom liklagum panduna leiri. Mahaki maphamda wahangtana yomkhri. Manglemna Tampak nangbu kaplabro karigino mitta pirang ihauriba. Tampak mapuroibagi nungsiba wahai amabu khaurang nangaiduna leirambaga job manakri. Mapuroibagi nangbu kaplabro haiba wahai asida sinthaba ngamdana leiriba misna lakta panduna leiriba tarang laijado marik ama maithong tamna shinthari. Manglemna kapchitbi karigi nangna kaplibano hojik kaptuna leibagi matam natte. Tampak na mapuroibada oinarjana hai. Nangdi aina hangba wahangi pakhumsu shungkhum khumbide. Nangna ngasaidagi aigi mitmangda utliba saktamsing asibu karino. Nangi mawong mataw amadi nangi wanghangsing asina aigi thamoise tattana chingnahalle. Aigi thamoise inghalaroidra. Adugi oire si ai haige nangi maithongda pirang tabase pakjadi nangna kapase aigi thamoina lengamde haiba nang khangliba natra. Ai dei thopigese. Manglemna magi nupigi maithongda jotliba pirang adabu makhutna daithoi aduga makha tana hai. Kaplanu ko amuk nangna kaplabadi ai khong thangduna chatpa ngamlaroi. Tampakna thuna hangi kadaidu chatpigadawriba ngamkhai sambalda
ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯇꯧꯅꯔꯤ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗ ꯑꯩ ꯂꯦꯞꯂꯨꯔꯦ ꯇꯝꯄꯥꯛ꯫ ꯇꯝꯄꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯉꯝꯈꯩ ꯁꯝꯕꯜꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤ, ꯂꯥꯟ ꯊꯦꯡꯅꯔꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯄꯥꯎ ꯑꯃ ꯀꯟꯅ ꯆꯦꯟꯈꯤ꯫ ꯄꯥꯎ ꯑꯗꯨꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯀꯗꯕꯅꯤ, ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯪꯂꯦꯝꯁꯨ ꯀꯣꯅꯨꯡꯗ ꯆꯠꯄ ꯇꯥꯈꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯣꯏꯅ ꯊꯣꯛꯅꯔꯛꯇꯨꯅ ꯄꯨꯟꯅ ꯇꯤꯜꯂꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯅ ꯂꯦꯞꯂꯤ꯫ ꯑꯃꯨꯛ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯄꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯑꯗꯨ ꯄꯨꯟꯅ ꯍꯧꯖꯤꯛ ꯂꯧꯃꯤꯟꯅꯒꯗꯧꯔꯕꯅꯤ꯫ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯝꯍꯥꯗꯨꯅ ꯂꯥꯟꯃꯤ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯉꯝꯈꯩꯒꯤ ꯁꯝꯕꯜꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯥꯟꯐꯝꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯄꯥꯎ ꯂꯧꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌా ꯁꯤꯔꯦ ꯍꯥꯏ, ꯌꯦꯛꯅꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯁꯨ ꯎꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯅꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯅꯈꯣꯏ ꯄꯨꯝꯕꯅ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯗꯨꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯡ ꯌꯥꯕ ꯇꯥꯏ꯫ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯀꯜꯂꯝꯁꯤ, ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯃꯐꯝ ꯑꯁꯤꯕꯨ ꯌꯦꯛꯅꯕ ꯀꯅꯥ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯍꯜꯂꯝꯒꯨꯝꯁꯤ꯫ ꯂꯥꯟꯒꯤ ꯑꯀꯟꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯂꯥꯟꯕꯨꯡꯗ ꯊꯥꯖꯤꯟꯕ ꯇꯥꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯪꯂꯦꯝꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯛ ꯂꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯁꯨ ꯆꯦꯟꯐꯔꯣꯏꯗꯧꯔꯤ꯫ ꯆꯦꯜꯂꯨꯔꯦ ꯃꯤꯆꯦꯟꯅꯤ ꯁꯣꯏꯗꯅ ꯍꯥꯏꯕꯤꯒꯅꯤ, ꯆꯦꯟꯗ꯭ꯔꯦ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯂꯨꯔꯦ꯫ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ, ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯃꯍꯥꯛꯇ ꯅꯠꯇꯦ, ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇꯅꯤ꯫ ꯂꯥꯟ ꯆꯪꯅꯈ꯭ꯔꯕꯗꯤ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯇꯝꯕ ꯉꯝꯗꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯈꯪꯅ ꯈꯪꯅ ꯑꯄꯥꯝꯕ ꯈꯔꯒꯤ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯑꯉꯝ ꯑꯉꯝꯕ ꯂꯧꯅꯔꯤ꯫ ꯍꯟꯗꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯉꯝꯈꯩ ꯁꯝꯕꯜꯒꯤꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯂꯧꯅꯕ ꯇꯥꯜꯂꯤ, ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯃꯈꯣꯏꯕꯨ ꯊꯤꯡꯂꯤ꯫ ꯄꯣꯛꯅꯐꯝ ꯃꯔꯝꯗꯝ ꯂꯩꯕꯥꯛꯄꯨ ꯌꯦꯛꯅꯕꯒꯤ ꯃꯐꯝꯗ ꯌꯦꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯇꯝꯄꯥꯛ ꯃꯊꯃꯣꯏꯗ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯆꯤꯡꯅꯕ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤꯕ ꯃꯈꯩ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯁꯤꯟꯊꯔꯛꯄ ꯂꯦꯞꯇꯦ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯆꯦꯜꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯂꯨꯒꯅꯤ? ꯃꯪꯂꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯉꯝꯈꯩ ꯁꯝꯕꯜ ꯇꯥꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯈꯔ ꯑꯃꯗꯤ ꯆꯠꯄ ꯍꯧꯅꯈ꯭ꯔꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁꯛꯇꯝꯕꯨ ꯎꯅꯤꯡꯂꯗꯨꯅ ꯐꯠ ꯐꯥꯎꯖꯤꯜꯂꯛꯄꯅꯤ꯫ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯁꯨ ꯆꯥꯅꯤꯡꯕ꯫ ꯇꯝꯄꯥꯛ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯑꯃꯒꯨꯝꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯪꯂꯦꯝꯅ ꯑꯩꯕꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯕꯔꯅꯤ ꯅꯪꯕꯣ? ꯂꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯁꯣꯛꯅꯔꯤꯕ ꯂꯥꯟꯗꯨ ꯑꯩꯒꯤ ꯃꯤꯆꯪꯅ ꯉꯝꯂꯒ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯥꯟ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯇꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯟꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯃꯈꯣꯏꯅ ꯍꯥꯞꯄꯅꯤ꯫ ꯍꯧꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯉꯝꯈꯩ ꯁꯝꯕꯜꯗ ꯂꯥꯟ ꯌꯥꯝꯅ ꯀꯟꯈꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯊꯣꯛꯇꯨꯅ ꯂꯥꯟ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯒ ꯄꯂꯦꯝ ꯑꯣꯏꯕꯤ ꯅꯨꯄꯤꯁꯤꯡꯅ ꯑꯍꯤꯡꯒꯤ ꯊꯦꯡꯂ ꯇꯥꯡꯂꯧ ꯐꯥꯎꯕ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯂꯥꯟ ꯉꯥꯛꯂꯤ꯫ ꯃꯆꯥꯁꯤꯡꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯕꯤꯔꯝꯗꯕ ꯍꯥꯏꯕ ꯑꯁꯤꯇꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯈꯤ꯫ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯖꯔꯤꯕ ꯃꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕꯒꯤ, ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄꯒꯤ ꯃꯇꯝꯗꯨ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯤꯀꯨꯞꯇꯨꯒꯤꯗꯃꯛꯅꯤ ꯃꯈꯣꯏꯅ ꯉꯁꯤ ꯋꯥꯖꯔꯤꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯈꯤꯗꯨꯅꯁꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯂꯥꯟꯐꯝꯗ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯖꯅꯤꯡꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯊꯃꯣꯏꯗꯒꯤ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯄꯅꯤ꯫ ꯇꯝꯄꯥꯛ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯅ
ꯂꯥꯞꯅꯈꯤꯕ ꯃꯤꯀꯨꯞ ꯌꯥꯎꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯕꯗꯤ ꯃꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯑꯩ ꯏꯊꯟꯇꯅ ꯀꯔꯝꯅ ꯅꯧꯈꯣꯜꯂꯛꯀꯅꯤ? ꯅꯪꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯅꯦ? ꯑꯩꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ? ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯗꯨꯗꯤ? ꯍꯥꯏꯌꯨꯅꯦ, ꯑꯩꯒꯤ ꯋꯥꯍꯪꯁꯤ ꯈꯨꯝꯃꯨꯅꯦ, ꯅꯪꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯇꯝꯄꯥꯛ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗꯦ꯫ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯃꯒꯨꯝ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯪꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯊꯣꯠꯀꯦꯅ ꯊꯣꯠꯈ꯭ꯔꯕꯗꯤ ꯂꯩꯔꯥꯡ ꯂꯩꯅꯥꯗꯒꯤ ꯍꯦꯟꯅ ꯊꯣꯠꯄꯅꯤ, ꯑꯗꯨꯒ ꯀꯟꯒꯦꯅ ꯀꯟꯈ꯭ꯔꯕꯗꯤ ꯊꯧꯗꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕꯅꯤ꯫ ꯑꯅꯤ ꯑꯁꯤꯒ ꯄꯨꯟꯅ ꯅꯪꯗꯤ ꯆꯠꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯇꯝꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯄꯨ ꯅꯪꯅ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯋꯥꯛꯆꯤꯡꯒꯤ ꯀꯜꯂꯕ ꯎꯂꯦꯟꯂꯛꯇ ꯅꯆꯥ ꯄꯤꯁꯛ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯌꯨꯛꯂꯛꯎ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯣ ꯅꯪꯅ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯎ꯫ ꯇꯝꯄꯥꯛ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯅꯤꯡꯂꯤ, ꯑꯩ ꯉꯝꯂꯣꯏ꯫ ꯂꯩꯕꯥꯛ ꯂꯩꯀꯧꯕꯤ ꯂꯩꯔꯥꯡꯈꯣꯝ ꯂꯩꯇꯤꯡ ꯒꯥꯏꯊꯛꯇ ꯐꯥꯎꯒꯠꯇꯨꯅ ꯏꯉꯥꯒꯤ ꯅꯣꯡꯕꯨ ꯇꯦꯝꯁꯤꯡꯅ ꯏꯉꯦꯟꯒꯤ ꯅꯣꯡꯊꯥꯡꯕꯨ ꯇꯨꯡꯑꯣꯏꯅ ꯐꯥꯏꯔꯦꯟꯒꯤ ꯅꯨꯡꯁꯤꯠꯄꯨ ꯅꯥꯊꯩꯖ ꯏꯗꯣꯝ ꯏꯊꯟꯇ ꯁꯥꯠꯄ ꯉꯝꯖꯔꯛ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯝꯃꯤ ꯍꯥꯏ꯫ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ, ꯍꯣ ꯏꯇꯥꯎ, ꯏꯇꯥꯎ ꯃꯪꯂꯦꯝ, ꯅꯪꯕꯨ ꯊꯣꯛꯂꯛꯂꯣꯅꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯪꯂꯦꯝꯅ ꯃꯄꯥꯜꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅ ꯂꯥꯟ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯝꯄꯥꯛ, ꯑꯩ ꯆꯠꯄ ꯇꯥꯔꯤ꯫ ꯂꯥꯟ ꯆꯠꯅꯕ ꯑꯩꯕꯨ ꯀꯧꯔꯤ꯫ ꯌꯨꯝꯁꯤꯗ ꯅꯪ ꯅꯆꯥꯁꯤꯒ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯩ, ꯏꯄꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯅꯧꯀꯣꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯣꯡꯗꯝ ꯊꯤꯕꯤꯅ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯅ ꯇꯧꯔꯛꯎꯀꯣ꯫ ꯃꯪꯂꯦꯝ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯁꯤꯟꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯪꯂꯦꯝ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯏ, ꯑꯗꯨꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯝꯄꯥꯛ, ꯅꯪꯁꯦ ꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ꯫ ꯀꯞꯆꯦꯠꯄꯤ, ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯞꯂꯒꯅꯨ, ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯇꯝꯄꯥꯛꯀꯤ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯇꯝꯄꯥꯛꯀꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯗꯤ ꯂꯦꯞꯇꯦ꯫ ꯍꯥꯊꯔꯛꯄ ꯑꯀꯟꯕ ꯏꯆꯦꯜꯂꯛꯇ ꯄꯟ ꯊꯤꯡꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ꯫ ꯇꯩꯊꯣꯛꯏ ꯁꯤꯟꯊꯔꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯄꯥꯜꯗꯒꯤ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯏ, ꯍꯣꯏꯗꯣ, ꯅꯪꯕꯨ ꯊꯣꯛꯂꯣꯅꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕꯁꯦ ꯅꯪ ꯑꯩꯇ ꯉꯥꯏꯔꯤ꯫ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯑꯃꯨꯛ ꯐꯪꯕ ꯇꯥꯔꯤ꯫ ꯊꯨꯅ ꯊꯣꯛꯂꯛꯑꯣ꯫ ꯅꯤꯡꯈꯥꯏꯔꯕ ꯄꯜ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯤꯡꯈꯥꯏꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯇꯝꯄꯥꯛꯀꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄ ꯂꯣꯏꯔꯝꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯤꯟꯈ꯭ꯔꯦ꯫ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯎꯍꯧꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯤꯟꯈ꯭ꯔꯦ, ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯇꯝꯄꯥꯛ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯂꯛꯏ, ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯇꯦꯡꯊꯥ ꯑꯁꯤ ꯃꯍꯥꯛꯇ ꯅꯠꯇꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯁꯤꯡꯗ ꯂꯣꯏꯅ ꯑꯣꯏꯔꯤ꯫ ꯎꯈꯣꯡ ꯇꯦꯟꯗꯨꯗ ꯉꯥꯊ ꯃꯤꯠꯂꯨꯗꯒꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯇꯥꯎꯔꯤꯉꯩ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯈꯤꯕꯁꯨ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯄꯨꯝꯅꯃꯛ ꯃꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ꯫ ꯊꯋꯥꯟꯁꯤꯡꯅ ꯏꯔꯪ ꯂꯪꯅ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯍꯦꯟꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝ ꯑꯃꯗꯤ ꯇꯝꯄꯥꯛꯅ ꯋꯥꯅ ꯁꯥꯕ ꯁꯒꯥꯏ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯤ꯫ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯅ ꯅꯤꯡꯊꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯅ ꯏꯔꯪ ꯂꯪꯅ ꯊꯣꯛꯂꯤ꯫ ꯃꯪꯂꯦꯝꯅ ꯇꯝꯄꯥꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯇꯝꯄꯥꯛ, ꯇꯨ, ꯑꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯊꯋꯥꯟꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯅꯤꯡꯏ꯫ ꯇꯝꯄꯥꯛꯅ, ꯉꯁꯤ ꯅꯪ ꯑꯩꯅ ꯎꯔꯤꯕ ꯊꯥꯖ ꯊꯋꯥꯟꯁꯦ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯔꯣꯏ꯫ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯂꯣꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯒ ꯑꯃꯨꯛꯅ ꯁꯤꯊꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ
ꯃꯉꯥꯜ ꯄꯨꯝꯕ ꯃꯥꯡꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯤ ꯀꯥꯏꯗꯅ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯇꯥꯃꯪꯂꯦꯝ, ꯅꯪ ꯑꯩꯒꯤ ꯈꯣꯡꯆꯠꯇꯤ ꯑꯃꯨꯛ ꯍꯜꯂꯛꯑꯣꯏꯀꯣ? ꯉꯁꯤ ꯐꯖꯅ ꯎꯔꯤꯕ ꯊꯥꯖ ꯊꯋꯥꯟꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯊꯃꯣꯏꯅ ꯀꯥꯏꯔꯛꯄꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯕ ꯄꯣꯠꯁꯛ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯀꯔꯤꯒꯤ ꯃꯩꯆꯥꯛ ꯄꯤꯕ ꯄꯣꯠꯁꯛ? ꯉꯁꯤ ꯑꯁꯦ ꯅꯪ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯅꯤ, ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ꯫ ꯇꯝꯄꯥꯛꯅ ꯁꯒꯥꯏ ꯑꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯈꯤ꯫ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯊꯥꯡꯂꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯂꯝꯍꯦꯟꯕꯤ, ꯍꯥꯗ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕꯋꯣ, ꯅꯨꯔꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯦꯟꯖꯔꯦ ꯉꯁꯤꯗꯤ꯫ ꯍꯥꯗ ꯇꯟꯗꯟ ꯑꯉꯥꯎꯕꯤ, ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯁꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯋꯥꯖꯕ ꯏꯇꯧ ꯑꯁꯤ ꯎꯔꯒ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯈꯠꯇꯨꯅ ꯑꯩꯕꯨ ꯇꯣꯏꯅ ꯂꯛꯅꯈꯤꯕꯗꯥꯏ꯫ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯤ, ꯄꯥꯝꯃꯨꯕ ꯃꯀꯥꯗ ꯂꯦꯡꯗꯅ ꯂꯩꯕ ꯐꯪꯂꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯥꯖ ꯊꯋꯥꯟ ꯃꯈꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ꯫ ꯇꯝꯄꯥꯛ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯑꯍꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯤꯠꯀꯤ ꯄꯤꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯑꯃꯨꯛꯀꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯥꯖ ꯊꯋꯥꯟ ꯂꯛꯇ ꯐꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤꯕꯗꯣ ꯉꯁꯤꯗꯤ ꯊꯥꯖ ꯊꯋꯥꯟ ꯑꯗꯨꯕꯨ ꯎꯕꯗ ꯃꯤꯠꯀꯤ ꯄꯤꯕꯨ ꯁꯤꯟꯊꯅ ꯐꯥꯖꯤꯟꯕ ꯉꯝꯖꯗ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ꯫ ꯇꯝꯄꯥꯛ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯈ꯭ꯔꯤ꯫ ꯊꯣꯡꯒꯤ ꯆꯥꯔꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯤ꯫ ꯍꯤꯞꯇꯤ ꯍꯤꯞꯂꯦ, ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯉꯥꯏꯈꯤ, ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯂꯥꯟ ꯑꯁꯤ ꯆꯠꯈ꯭ꯔꯦ, ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯋꯥ ꯃꯄꯥꯎꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯩꯒꯤ ꯃꯪ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯀꯔꯝ ꯊꯣꯛꯂꯒꯕ? ꯑꯃꯨꯛꯇꯪꯗꯤ ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯍꯜꯍꯟꯅꯤꯡꯉꯛꯈ꯭ꯔꯦꯗ꯫ ꯃꯍꯥꯛ ꯉꯥꯏꯈꯤ, ꯃꯤꯀꯨꯞ ꯑꯃꯗ ꯄꯣꯊꯥꯗꯅ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯉꯥꯏꯈꯤ꯫ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕꯗꯤ ꯏꯈꯧ ꯂꯥꯡꯕ ꯊꯃꯣꯏꯇꯅ ꯈꯪꯒꯗꯕꯅꯤ꯫ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ, ꯅꯤꯅꯤꯃꯨꯛ ꯍꯧꯖꯤꯟꯈꯤ, ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯟꯈꯤꯕ ꯑꯁꯤꯅ ꯊꯥꯕꯨꯝ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔꯤ꯫ ꯇꯝꯄꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯝꯗ ꯅꯥꯍꯣꯡ ꯑꯃꯅ ꯄꯣꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯠꯂꯤ꯫ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯉꯤ꯫ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ, ꯏꯆꯦ, ꯂꯥꯟꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯂꯥꯟꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯀꯅꯥꯅ ꯂꯥꯟ ꯉꯝꯈ꯭ꯔꯕꯒꯦ? ꯑꯩꯈꯣꯏꯅ ꯉꯝꯂꯦ꯫ ꯍꯥ, ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯕ? ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯃꯨꯛ ꯍꯪꯉꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯀꯔꯤ ꯇꯥꯕ ꯂꯩꯕꯒꯦ? ꯂꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯔꯣꯝ ꯃꯥꯏꯀꯩꯒꯤꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ ꯃꯪꯂꯦꯝꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯇꯝꯄꯥꯛ ꯃꯤꯍꯨꯜ ꯑꯃ ꯐꯥꯎꯈꯤ꯫ ꯂꯥꯡꯇꯛꯅꯕ ꯊꯃꯣꯏꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯊꯥꯡꯂꯤꯕ ꯃꯈꯩ ꯃꯩꯁꯥ ꯐꯪꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯂꯥꯟ ꯍꯥꯏꯕ ꯑꯁꯤꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯇꯨ ꯃꯆꯥ ꯀꯌꯥ ꯑꯃ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯤ꯫ ꯍꯤꯡꯍꯧꯔꯤꯕꯁꯤꯡꯗꯁꯨ ꯃꯩꯁꯥ ꯄꯤ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯁꯨ ꯑꯃꯥꯡꯕ ꯍꯥꯏꯕ ꯑꯗꯨꯇ ꯑꯣꯏ꯫ ꯇꯝꯄꯥꯛꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯈꯤꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯖꯔꯕ ꯇꯨꯡꯗ ꯂꯩꯈꯤ꯫ ꯎꯏꯊꯔꯕ ꯃꯤꯠꯅ ꯑꯗꯨꯅ ꯁꯦꯡꯐꯥꯠꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯤꯡꯗꯨꯅ ꯄꯨꯔꯤ꯫ ꯇꯝꯄꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯏꯟꯅꯔꯤ꯫ ꯌꯦꯅꯤꯡꯊꯥꯒꯤ ꯂꯩꯀꯣꯜꯗ ꯐꯨꯒꯥꯏꯅ ꯁꯥꯠꯄꯤ ꯂꯩꯔꯥꯡꯂꯛ ꯑꯗꯨꯗ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯪꯂꯥꯟ ꯑꯗꯨꯗ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯝꯄꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯇꯨꯡꯈꯨꯟ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫